Loumee miyamna suba nombada henna laithoknaba machine kaya puthokuna lakliba ahong sangbam sanatomba khumangi phauba pamel hunnaba amadi thanaba machine makhal ani puthokre machine asina Loumee singna pamel hullaba matungda kungba lanbagi awaba adu kokhanba ngamlagani hairi ahong sangbam sanatomba khuman Thoubal district ki Thoubal ningombam utha leiraktagi leikhidraba ahong sangbam ibungo amadi anandigi machanupani mahangna handak puthokliba pamel lingnaba machine asi Loumee singda yamna ahongba mamalda lupa lising 15 dagi kun phaubada phanghangani hairi mahangna Loumee singi damakta phau yeinaba machine yen nganu sa sangi machinja kaknaba machine waidagi waikup taknaba machine na chingba kayasu puthokuna miyamda kanaba piba ngamkhre Thoubal ningomba mini stadium mamangda sanatomba khuman factory haina mingthonba factory ama hangdoktuna makhal makha kayagi machine puthokpa khakta natana fencing taunaba jali su puthokli loinana lakadauriba tha ama ani asidasu machine makhal ani puthokpa ngamlagani hairi aikhoigi TOMTV gi paumi ga sanatomba ga ngasi mahaki factory da hakthengnana unabada sanatombana hai ngasi Loumee singda khudol tamliba pamel lingnaba machine asina hiram kayada Loumee singda kanaba piba ngamlagani Loumee singna khutna pamel hunbada kungbadagi sel amadi matam changna phoidoknaba adu leiraroi machine asi inch taruk ki leng nipan yauri machine asi sijinnaduna pamel hunbada matam changdana inch taruk ta pareng sana phaulingduna kungsinbagi phoidoknaba amadi lanbagi lingsinba adu leiraroi masi Loumee singna pamel hullaba matungda thengnariba awaba sing adu kokhannaba pandamda machine asi puthokpani haina mahangna phongdokhi mahangna makhatana hai mahak lenga ki thabak taunaba matam sangna hotnaduna lakhi adubu selfie dabana oigadra mai pakpa ngamda kakngaunaduna leikhi adubu lenga ki thabak khaktana hingba ngamgadaba natte isana isabu thabak pijaduna senthok lambi sembasu yai haiba wakhalonda kumja lising ani 19 da Punjab ta chatuna fencing jali sanaba machine ama leiduna senthok lambi semjaba haurakhi masigi matung Loumee singi yai phanabagi damakta makhoina thengnariba awaba kharada oirabasu kokhanba ngamnaba lau yeinaba machine sa sangi machinja kaknaba machine waidagi waikup taknaba machine phau taknaba machine na chingba makhal kayagi machine puthoktuna miyamgi punsida yamna laina amadi chathok henna puthokpa ngamhankre machine sing asi market ta phangliba machine sing dagi yamna henna kuina chatkadaba mawongda saba khakta natana yamna ahongba mamalda miyamda phanghalli maram asina lamdam asigi inkhalakliba thabak thiriba naha singna hotpu hotnarabadi punsida soidana mai pakani lenga ki thabak khaktana thabak nate isana isabu thabak pijaduna yamna laina senthok lambi semjaba yai aikhoi thabak ta chilhau thidana aina ngamjaba thabak sing suduna lamdam asigi senmitlon chawkhat hanbaga loinana wata padaba lamdam ama oihannaba punna honaminasi haina sanatombana miyamda appeal tawki si machine si puthokpa yai haidana aina matang puthokjabani puthokpadana factory je tek sidai lakpa income ne paisa changi thabo ma tawje paisa leijadabna kanamta ki mating yaujade bengi sarkar ki kari kumam ta yaude adana aina sida lakpa income jina machine jing khaga lei khaga sengpat tawraga honajarappadagi ngasi yamna nungsibiba sakhangbiba haibudo si phibam se yaujarapani tungda horakliba khoji sinnausing satana haron jingda aina honariba samai tawna somsu khoi thabak leite sarkar gi thabak phangde nataga thabak leite haiduna leibibagi mahutta khoi karigumba kharadang tawsi khunai si ngasi khunai si tungda horakadaba khoi miyoiba singgi dam karigumba kharadang tawram si haibudo khanbiraga honabal leptaba oiduna khoi afaba khunai ma oyongnabuki honnaminasi